Sawambungdagi sagol mang taba kaibi lambi sembada work order da yauriba schedule gi matung ina Sembiyu Hairubagi lambi Matek ama kanthokuna atoppa mapham amada lambi semkhre haina Huidrom Development Committee gi President Rajen Huidrom na fongdorakli Huidrom Development Committee Huidrom apunma maira paibi club amadi khunja sing yauna Paumi singa unabada Rajen hai sawambungdagi sagol mang taba kaibi lambi asi matam sangna semjen bidana lakpani handak Hana fit tara ni thoi pak lamba lambi asigi nakal ani makta fit manga makhai pak thok laga semba horak pada lambi asigi nak yeta tariba khunja sing harauna ki adubu work order ge copy urubadagi angak pa fauna ki nauna pak thok liba saruk adu inchi taruk tok thok laga balu single marol ama hairaga mathakta paka lawgadabani hojik suriba thabak asidi laibak adu JCB na khogairaga laibak amata lokthokna roller su taktana balu single hapchilaga semkhibani schedule da yauriba thabak suba adu onare haiduna contractor da haibada tabidabadagi PWD gi chief engineer da hajarubadagi AE ama tharakhi AE aduna khunja singa loinana lambi semliba mawong asi yengsinbada semliba lambi asi soire amuk tawtholga semdrabadi yararoi hairamlaga chatkhibadagi amuk halakhidrei khunja singa official singa onuraba matungda Thabak suba leptuna lairuraba matungda Huidrom khul kanthoklaga paurabigi saruktagi lambi semba makha chatharakhi lambi semliba singi maikaidagi Huidromna thingbadagi lambi sembagi thabak leplubani haiduna lana sandoktuna lairamlei Huidrom khunja singna kanadasu lambi semba lepu haikiba leite niyomgi matungina thabak Sembiyu Hairubagi Huidrom khul kanthoklaga thabak makha chathabagi maram contractor na sengdorakadabani Chief Minister na semgat chagatpada quality control tawdaba sing action logani haina toina haibi kibadu lambi asi semliba mawong asi yengsimbiyu lamlai kendra amadi khundrakwam AC ge MLA singnasu lambi asi hojik semliba mawong asi mijeng changbiraga quality control tawhanna ba honaminasi haina makha tarakhi Somungdaina sagomang bawgi lambi asi koina pi ngedegi husi phawda ithinungana sembidaba Hairiba lambi si semak pasida akoina kayamak matik haraujai akoina masigi semak pasida magi mawong kamana semakani haibaji khangdabani na semai baji chummibai ningdana laithoi adubo wawadasi phangbakanda hairiba moina semjigadi kharawo taiwanarame maramdi hairibaji hana phut 33 pakpani lambiji 33 jigi mataida phun manga makhai pakthokadabani hairiba manga makhai ji pakpasida magi niyomama pirami manga makhai sida enchi taruk phukhai ma luna tawdaraga Hairiba posigi mataksida balu single hapaga fajana roller charaba matungda paka lawgadaba warame Hairiba lambi sida di madu thokidre JCB na moina tawi harakani tawriba potudi kharga kholaga chalaga lebak tuju hapchalaga sida taga chakhibani kothoiba lebak tudi mapham sida hapa yaramdre atoppa jaga da langthokidaba warame matam sangna sum nainarakpadagi Hairiba du yengubda tawdabadagi lambi ji madugi niyom chumna subiyu haidana akoina hajarubda Abidre, Pagi Office PWD da Chimjinya da Kona Drakas Tazare, the Matunda, Hariba, E. Masala Aga, Sidawari Sanadana, Quite Tauraji Hadana Chakraga, Halaktre Amana, Jinga Mu, Akwagi, Hudron Kunganga Sida, nothing many Harga, Quaki Zagazi, Kalaga Zagama, the Suba Horpa. Masigi Kwamayam Tolakana Mara Pabi, Quite Committee Puna, Taudana Masigi Kanozi, Tauzarakani.